आशा वर्कर्स सिंगी लिसिंग अनि तरा तरुक्तगी लिसिंग अनि तरा तरेट फाउबगी पिथोक्तना लैरिबा सनफम पिथोक्लगनी हाइना थाजब पिरक्पा थगनिंगाइनी अदुबु करिगुम्बा हारिबा मतम अदुदगी हेंदोखिदुना पिथोक्तबा तारबदी अकनबा मवोंगी खोंजंग कया संगसिनगनी हाइना ऑल मणिपुर आशा वर्कर्स यूनियन गे प्रेसिडेंट नावरेम बिनोदिनीना चेक्सिन वा थमख्रे मेजर खुलद लेबा मणिपुर प्रेस क्लब ता ngasi pangthokpa press meet amada mahakna hai lamdam asida leiriba yaitong famdongba singda asage charter of demand piduna assembly da bukhat pinana haibada yarakhiba adu thagatli loinana health minister da memorandum pisiluraba matung NRCM ge state director Dr Somorjit na asa singi awaba khangbiduna august ki tarada thazaba piraktuna tha asigi tara taruk fawgi manungda form thazenba loiraba matung asa singi senfam pithokani haina thazaba pirakhibagi damaksu thagatli haina su mahangna makhata ke na chingba moi department ki sumo inquiry to investigation to matungda thigana raga sige pp de do final or kanda hoji siloi pirage aduga akoi gi asasing na talibe uniform mani gi sisu anarage aduga thuna pina tawrage na department site takbi ba adu dege akoi na hana satharam strike state government gi mathak ta talam strike sing adu matam khara gi oina akoi yaithok khare aduga karigumba thabak to on thorak tragadi haiba matam tarik piriba matam sing manung de pitorak tragadi akoi makha ta ba khongjang mungchangjan gi ni akoi asasing sina sujan nomjari ba sing sigi implement sarkar piba program punamak implement tongam bai di asa kaktane ba aduna asa singjini anganwadi shu adugumani aduna asa singjiru tangai phadana regular tarak na dabagi process to the lak na ba adum khongjang du makha ta na sangjang jagi gani